Turn the light on. The night is stiff, the window gently sits in the breeze, calmly. I ask with a soothing heart, have you ever truly loved? The first glance of your eyes is deeply engraved on my heart, crystal clear like the moon. Recurring dreams lit my soul in this lifetime. I am fortunate to be able to get to know you. If the wind drafts of your longing for me enter a dream and stay there. In this lifetime, hope that you and I will be together and will get to know each other intimately. Until the end of lifetime, let's not waste the years away. Dreams linger ceaselessly. Isaidugi mingduda tabada English na translate tauba Google da search tauraga yenglubani Dixon. Enter a dream. Fazay. Payment tauramlaga thoklakpada Selena da onsinduna haira Dixon. My tongue expression dumasu jaganabagi minok utuna konjal tamlap na hairakpani. Ayumuk lakini. Satkrabani kaina khallaga amuk haraudana tauramni. Nupa mayamgi irang tauba yarin. Matik amuk koithoki horen aiga punna hanminakidong fazana leiram. Dixon hek chatkiba tanzaduda Rajesh, Ricky sat phausilai. Cafe dudadi sangdabi Selena ga mayoknaduna lepi. Kariso haida munna yengduna leibaduda hainadraduna Selena manungna sanglaga magi amhut sinnabi staff nupi ama thokhali. Rajesh usitana khasik noklaga lotliba kaiduni ni magise matamduda nang naingonda tukachana ukiba usitana khankibagum hausikso wakhal honglamchi lotna kayam kuin lot pangami yengnaba taridana. Rajesh sangsinduna nupiduda Selena bu thoklaknanaba mabung haibagi wahai sizinaduna sasinaba wahaida kauthokhali. Ngasida join taubaga senior amana wa hairakpada karamna no hairugani upai leita thoklakle. Selena aniduda michina phau yengda kariso haida tumin magi mathauda mai onsili. Rajeshna chentombi ai nang buna balai nang mafam sida thabak tawre tabada ai haraubana imungi mateng su pang mangamlani khanbada manung mapal animaki lamchat Rajesh ki sajat magul masak phajana khanglaba Selena hairakliba wadu tabada yamna waba haibadu oire. Selena mangonda nattabagum thausadana leithoi. Usitaba manba mataududa sauninglasu Rajesh phathaduna hairai. Angang oiringai matamda tawkibaduna mat hausiti leisabi pharabanina lamchat hongbadadi pharabani gojan. Mafamsida laklaga aigi maramda ngangliba aibu lamchat hongnaba pawdak pibiriba dumbu kanan aigidama kari oirike aidi nangna sak khangdeba. Usitabagi minokta noklaga maidi onthorakta hairakpani Selena na. Rajesh marau leiba mit yengda yenglaga amuk hairai. Parene nang naibu sak khangbiramche nangidabak Eise mitop oire khalasu yari. Hairaga Selena da hena naksindun hairai. Aduna husite isu nangidamakta mitop oirabanina number phawdi pinaba yaidana. Pakhangna leisabida Konjelduna Rajesh wahaidu haiba loisen hankitre. Mangda Dixon tumin leptuna marau leiba mit yengda mangonda munna yengduna leirambadu ubada Rajesh Selena da khana yenglamduna satkre. Kanano siba leikaigi bungni matung saba minateda. Dixon khangle haibagum mangaktamak nomi ngihak wakhal khanbagum khodombiduna laibakta kak thilambadagi hairai. Machathoi nang thabakse tawra toklasi mafamsida nangna thabak tobase safe oiroi. Dixon ki waduda Selena mitphamdi atokpada tham nokmi tawduna hairai masu aigi safe oinaba nangla adabu karimu waningai leirige adubudi kaino aise nangi hero ni dana. Selena gi nupa Dixon nangnabudu mai hairaba kanagi police phau mawamda lawde yaremda kaidunum sakrosa minu khraga lana khanakini ngasida join tawraga migi mitnana ba thabak ai tawningde. Horen pung kaya dahanni aiga punna satminadawni aidi thengni pung 10 da thoktong nangdi thengna leinuda nang halaktrena imakhoi pakatnaramni nahansu noi babana haikyu mayamdo aidi aibana dahengi mangduda nangdi makhoigi damaktadi sana diamond dagi su hena mamal tanglibani namit hagum yengjaribani kuisa satana leiraga ahal ani duki thawai wana ba thabak yam taw haire wangang budi
Hanubi oina poklakpra kaino wa ngangbude krab phagi nate koina leirana sida dajon thoklaga uradi nungaite kebau zigido khwang namlaga bisum suksinna duna mangona yengduna hairakpani diksana dajon haibani kaidore mukasu aini kaino nang nangbudu daiso haibani kaino dajon kaino kanano made taurisi sakta siga hoi bunga khangyare patang di sadana khambalini kaino cafe si owner dune dahen gi marupni saraiba kaidoge adudi nati daga haptan nang nai reso aisu khangi bunga masalai tabagi haibai wani yari madu masalai treso sarai do da haiba word tudi engonda khakta season do lupa topada season bayar adudi dahen hoida so haida tarine dare hekta ming hayo hairo koin misiba madi mi top nate dana nabung ni dana kaisu gaidi moida haibadi dada tamo word ani sidi engonda natradi haiba yarodi yaroi acha kaino ni na nangde kokcha chalo chatkira sangera mangro thabak to phonga khangje nang khanganje diksan tablap khawdem lamlaga wa haige tobaga selena na kawdo bugum khong khasik thangalak baduda maya higatlaga sangkhre nalinia kadom nanu nangbo nathan taro kabuk lain hairakpani nalini na haima ida hidak lawgi na thuklakpani udabu kuire karam palibagi nangbo nungairi nade noibo kana ngamdaba yaurage ne isa nupi ne humni suzile masa ngamdaba kari oina no noibo doctor da gamda pubidrabro hai kanano ne ngamje haibo siamna pairibi hidak tu yeng hairakpani nalini di siamba ubada mihul song baurakle thokiba thodok to karigumba khanglamlabadi khanbada ikaibana siamga mai onsinaraga wangangba phauba ngamloidabagi matangdo mikupta oiraboi adubu nalini hairi isa nupi ni tada yam kanna ngamdaba nateda saba sang nairaktada tawrin adu oiragana swaisigi anakba clinic tu pubiduna doctor ga tanodana adugi ni tada aina pharmacy da laksarami sisu pangal kannabe hidaka mahi manai khra pizaraga adum phaginida aina khali isado mawa mapau takidren aduga madi masangamdabai oire nungsibani ni isado mangau thijaradana aidi nungsikre mangau thibagidi haina tanaba yamna wakrab adugibu angang oidana tawzarin tapna takpiraga pharakado aikoigi makti nupa masaga oire do ma da senabada thabak ama oirabani noibu lambi si lepaga wari tawdu sarukti bemasu masangamde hai nalini khoi phawdong yawbirusi dana mama ibema gyana basu hangbi boina hoine nalinia ukita basu kuire ngak noi phawdong yawrusi bema gi sana ba khrasu leibi khisi kabok lagi waduda satkumsi hai basu yada nalini mapure business ki maphamdana kamdongna wari hawdokluni khanbada wakhal mamle lambi ki nakal da thelada paring thamliba haira singdo khanduni yengi kabok lai nangsi yengaudana asina phabro petro side manungda pumlamdo mal asi hoini yengsi ai ko lama lai aswaide sanaru kike nangna phanaba adum lawramo yam khanu kaidorage ekhoi gibu mitop ta pina basunate isana sanabani phasada baga pizza ba yaba nati nangsu sida sum sano kaino phone wari do mayam irang lang basida nungai do mandi leiramuko taha nalini gi mataudu wangangda ngasai dagi tumin yengduna leirambani siam magi loina bido onsinduna hairei mama nalini sibu hanagi iman manada basak pham uine aibu wakhal nara karino mawong mai tawini ngasi se aisu khalamli bani moibu khana saina baga yaunara zatlo hoise karino lawgadabdu ye khara thuna satnaba tawsi kuina leirektana ai mai mai san ruidori karino taraga kari khandorige moi baba sidi mathang kangkitre ye edi kaw isa thoido ngasai phone tawramani horen hanbada khara thengakani hairakpani ne mato hausikpu kadaida lei haige mabo mamanaba magi birthday gi party yawba salu yabra karino aisu fazana tahudre line ga sengdabaga fazana hangbi hau yadabro mafam sida magi kana khangnaba leidana kanagi de satpa birthday party no su khangde kupna hangaugi di haidi matamnaga phattabaga yare he lambi sida wayaw ngangning bribo nang dawdo sasat law hai du khak yengbada otong kuina su sangkhre
Numidangi matamni. Walking hours loibagi Selena loisinduna thoklakpada Dixon leiba udabaduda thoktuna nakyita koyeng yengi. Satkra salo ngasaydi punna hankidongni hairamaga mataw malanbadi haikraba. Oida iyam thengbusu natri ithanda chatlaga loire. Green Park Metro Station phau satnaba gari hainaduna lakpagi lambidani. Auto driver gi mityengduda Selena pibam semduna seksina phammi. Kudong thiba thokhanbino haina thamoinungda isor khurumi. Yaki matung station yaubaga maradu piramlaga prap station manungda sanglakle. Pung tara helabana miti khra latpagi matam oire. Check-in tawba loiraga metro lakadoriba domda lakpada laptakna nupa amana mu mangonda munna yengduna leibadu ubada thuna women's compartment lomda satli. Selena tunghanduna yenglubada nupaduna inaduna lakpadu ubada pakhatpagi mapi nauba haurakle. Khonglei thuna sattuna nupi amagi tungda lepi. Women compartment ta oibana changba yadabagi nupadu maning handuna leiri. Metro hek lakpaga thuna sangduna thongga naknaba sitto oina phamle. Senthokpada nungainabani thauranglibado. Excuse me. Where is she? The girl receptionist. Oh, she already left. Kanghaude khonglei thuna sensin ki Dixon. Athengbaduda kamdongna mathanda chatlamgani khanbada pakhatpana suloire. Lairamliba auto khaisu Green Park phausa si haibada kanamta yaraktabana. Over the oina book tawe. 20 minutes helaba kanda driver duna cancel amuk tarupagi asawbuna mamit ngangsang ngangna phone da yengi. Pendabagi mapisu pop tai Dixon. Station atopagi khamningai talaktuda kadomdagino khanghaude nupadu sat phaujilaktuna laptakna maga mayokna duna phamlakpaduda Selena akibana masapumba thak nikle. Athengba matamda metro da halakpasi numituna magidi ahanbasu oibaga akiba hemanbana masapumba tasinduna tumin phammi. Station khudingi mathang misu leina hobana situgi area do makhoi ahum khaktamak ngaihawri. Henry da phone tawge harasu line phangdabaga upai leita Selena mit wisinduna tumin wakalda ngamnanaba lanthengnagi khankhri. Somna kaboklei ngasai nalini khoidagi hek halakpadagi nganghibaduna komladu maku khokna nungaitabagi maithongda amukso hairai. Nalini khoido masanupidu karim tek yengbijabra haibanida pipam yam soksiladu phau sikhang khangdana ka manungduda thamjilibadubu haunaribra haibanida. Aina haidro masaina madu hanaga manade monga maitau tawena. Mapa du so dungai masanupina ngamdana leiraduda karim tek na sungdana naithokpa ngamine. Is ahongba yam leiramleda. Aikhoiga yauru yaba natteda mama makhoigidu manungda wari amadi leire khangi. Hoi aduda khangnaba haidu oirrabanina nungaidena sum haibai wanida atei lairi ibungodubu halai halakte phone tawrakamta hangbiyudana. Masaina tawrabani switch off lei magi phone to. Is adudi karamai tawni moi baba satlaga amukta yenglusiro metro station phaudang oiraso. Ira nabsadabuwa phone sate kadaida leino su khangmunati mama nangsidi. Adubu smai sum leisi hairibra matamnaga phatabaga as thoklaga ngaktang yengirubadi yaidana. Kaboklei ngaktang tumin lei aina ngaktang pothake isado mapa ai lawdana makok lai khraba isan kaisu taw marain hanjarakat. ZTV station he yaubaga Selena khonglei thuna satlambadagi lambi thaduna mangda lepliba nupadu ubada matin kut yotni. Selena nanthoktuna satke tawrasu nupaduna lambi thattuna lei. Selena di Hindi phajana su khangdabaga kari tawrakani khanbagi bhilsu yangna songlei. Mikuptuda mafam adudasu makhoi ani tani leiriba Selena thangna pumba puthokduna nupaduda onsinduna hairei. Why are you following me? What do you want from me? You're blocking my way. Can you please give me some space? Hek ubada yamna hainadabagi mityengna nupadu Selena da yengduna hena naksilei. It's already late. And I just want to go home. Bro, please. Nupaduna hena sangsilakpududa Selena maning hanhantuna chali mapira chen taniglaba konjelda amukso hairei. Please bro, I just want to go home. It's already so late. Please try to understand what I'm saying.
Selenagi mataududa nupadu makhol thokta usitana noklaga Selenagi haksangda paigi taubaga thanghaude akanba sapuda tungdagi nupadugi maida kinna thilakpa Praprap Dixon sangsinduna nupadugi collardu tap pairaga ngangsanganglaba mit aniduna sor fuina honduna yengi nupaduda Phathaba ngamdraba Dixon amukasu nupaduda khut thage tawi Dixon Selena mangak haiduna yari haibagum Dixon gi khut paiduna khami Mapi irajen akibagi sakdamda mabu khamlaklibi Selena bu ubada Dixon nupadu laktan illi Dixon saraba khut saduna Selena gi mamaida tapna paiduna hairei Kashidoroi nang kashidoroi ai soikre acha tai tadana nangbu sinadabada second krada soihobada mipattagi khutta tahan gi tawramne tada soikre macha tai Dixon Selena gi kokta nungsina tapna nan thabiduna amuk hairei pakhatkanu kashidoroi hausikti tadala asidi Tarakliba pirangdu taithokpiduna Dixon wari makha tabagum masin lenglei macha toy yardi nang thabak si tawranu ba paisa sin baleresu ingona sengna dum hai nangi darkar leiba asinba khuding aina loina pudokki Dixon atugi sumatam lakki aina ngamlak traba matamda nangi mating soidana lawkhini nangi dugumba anam kan mana tawdudani aina khon kalak toise fazana haibada nangna lawningdrisi kaigin Konjal kantak harakpani Dixon, Selena, mapi irajen Dixon da, tumin tamak yengi. Ibani gi punsi mahing yamna kenai. Nangi mapok na santi laiba mapamdani. Adu gai gina may samarakta. Nanggay gagi mapok sina kenaman mana. Dixon, ay gi punsi mahing se. Nang nakang nabuhot na bada, yamna wari haiba ay kangi. Dixon, kay guman nang na ay oyram na ba? Nangso, ngasi ay kumna tauramni ko. Wakalda mathanta haisabani. Asiguma matangda Selenagi tumin layba matawduda Dixon sauna nakanda onthokduna lay. Mit uisinduna kutumsi na tasinduna asawbado phathanaba kana hotnay. Dixon, kauribado kumde pibam hongda atumak lay Dixon. Selena, Dixon gi khutta paiway singbay tawraga amuk suhairai atapa khonjelda. Chalasi, matam si tingi, gari pangauroi bani. Dixon, wadi ngangda Selena da paina yengi Dixon. Matawduda nupidu, may thongdu peri tawdu na yengi. Ado mayeng ka, hey, nangkisay. Tabag tawgano haibada, nang yaning jisigayin. Maramnay. Maramdo hayo haibani, Selena nang bo. Hoy, kuwa na haigeba, kasi di hairoi geba. Asumda, nang suay suhalag na yung gimi na pakat na raman chalasi. Selena bu yeng na Dixon saning taba sor hondo na tap na haida imaso. Selena, tasing na nang ayu hangi pa kung pirari kale. Ko na haige ba maramdo ay nung masway na haige ba chalasi. Wado hay na Selena na mahangi purita kot pa sana do na peri tawraga yeng lakliba do ubada. Nukning ba na diyaja ba ni Dixon matang sari kang ba na pisum suksin do na yeng hayray. Sisu nang nangamini ha. Ay di marak kaktani. Nang di nagtigi ay ngami do mo. Kang mangamdra do na Dixon nukmi taw do na yengi lupi do da. Selena ni hek ngamda na anido kutsam na do na halagli. Matam susum tengsilag pa do da kabuk lagi isaw siyam kang mangamdra do na masabu yeng bu ay natuklag pa da lambida Henry gehek mayuk na rure. Usa, kadom da no, ahing sida kaday sat pidoy no. Kariyoy ni Henry, isa aning tau ngay ba toklakli ba ni dana? Noong pongan ba digi toki ba na hangsik pa wahalagtri ba sini? Henry nang masum toklakli bro. Hoy madam, isa no piso ngay boy na. Hay ma, kaday sa kiba no mabo. Sautlom da, safdar zong da tabak tau bagi ni madam. Henry yuwa do da ani da tumin yeng na siyam na. Henry, osa. Nati, nakoigi bi madudi mapam sida lairik tambagi laibani haiki badai. Nangbu, aduga karino, nangna tabak tawba na mo hairisiwa. Siyam gi wadu da Henry kar ikairap taw na hairai. Hoyosa, vacation manung sida tabak taw kita hairaga lairaba.
ꯑꯩꯅꯗꯤ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠ ꯂꯥꯏꯔꯤꯛꯇ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯣꯅ ꯍꯥꯏꯕꯅꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯩꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯗꯨꯅ ꯇꯧꯖꯔꯁꯅꯨ ꯍꯥꯏꯗꯅ ꯑꯩꯒ ꯈꯪꯅꯕ ꯃꯔꯨꯞ ꯑꯃꯒꯤ ꯀꯦꯐꯦꯗ ꯍꯥꯏꯅꯔꯒ ꯍꯦꯛꯇ ꯌꯥꯎꯍꯜꯂꯕꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯍꯧꯕꯗ ꯃꯔꯛꯇ ꯊꯕꯛꯇꯨꯕꯨ ꯇꯣꯛꯀꯦ ꯍꯥꯏꯕꯗꯤ ꯌꯥꯔꯛꯇꯧꯔꯤꯕ꯭ꯔꯥ ꯃꯣꯏꯕꯨ ꯃꯑꯣꯡ ꯌꯦꯡꯂꯕ ꯍꯥꯏꯗꯨꯅꯤ ꯑꯣꯖꯥ ꯇꯥꯟꯖꯥꯗꯨꯗ ꯇꯥꯇꯥ ꯃꯦꯖꯤꯛ ꯑꯃ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯂꯦꯞꯅꯈ꯭ꯔꯦ ꯄꯥꯔꯀꯤꯡ ꯃꯄꯥꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯗ ꯑꯍꯨꯝꯃꯛ ꯃꯤꯠꯌꯦꯡ ꯊꯝꯃꯤ ꯗꯤꯛꯁꯟ ꯁꯦꯂꯦꯅꯥ ꯌꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯁ ꯍꯟꯗꯤ ꯍꯜꯂꯛꯏꯗꯅꯁꯦ ꯑꯩꯅꯦ ꯃꯥꯒꯤꯗ ꯈꯟꯕꯗꯅꯦ ꯍꯦꯅꯔꯤ ꯀꯣꯛꯁꯤꯗ ꯀꯔꯤꯝꯇ ꯆꯪꯉꯨ ꯌꯥꯗ꯭ꯔꯕꯅꯤ ꯑꯩ ꯀꯕꯣꯛ ꯂꯩꯅ ꯍꯥꯏꯔꯛꯄꯅꯤ ꯍꯦꯅꯔꯤ ꯀꯔꯤꯁꯨ ꯍꯩꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯁꯤꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯍꯦꯅꯔꯤꯒꯤ ꯅꯥꯀꯣꯡ ꯃꯄꯥꯗ ꯇꯞꯅ ꯁꯤꯔꯣꯜ ꯇꯧꯏ ꯍꯦꯅꯔꯤ ꯎꯔꯤꯗꯅꯁꯦ ꯃꯆꯥꯅꯨꯄꯥꯕꯨ ꯎꯔꯕ ꯋꯥ ꯉꯥꯡꯕ ꯂꯦꯞꯄꯔꯣꯏ ꯎꯗ꯭ꯔꯁꯨ ꯉꯥꯡꯉꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯅꯪꯅꯗꯤ ꯊꯥꯖꯔꯝꯃꯣꯏꯕ ꯑꯁ ꯅꯥꯀꯣꯡꯁꯤ ꯌꯥꯗ꯭ꯔꯕꯅꯤ ꯑꯣꯖꯥ ꯑꯩꯗꯤ ꯑꯁꯤꯅꯕꯨ ꯅꯨꯡꯉꯥꯏ ꯈꯜꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯩꯔꯁꯤꯗꯅ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ ꯇꯨꯡꯃꯥꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯃꯤꯠꯐꯝꯗꯨ ꯁꯦꯂꯦꯅꯥꯗ ꯍꯥꯟꯅ ꯊꯝꯃꯤ ꯃꯃꯥꯈꯣꯏ ꯂꯩꯔꯝꯕꯗꯨꯗ ꯗꯤꯛꯁꯟ ꯂꯦꯗꯔ ꯖꯦꯀꯦꯠꯇꯨ ꯂꯦꯡꯕꯥꯟꯗ ꯌꯥꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯕꯨ ꯑꯊꯦꯡꯕꯁꯤꯗ ꯀꯗꯥꯏ ꯌꯧꯕꯤꯔꯨꯔꯕꯒꯦ ꯃꯁꯤ ꯀꯌꯥꯗꯅꯣꯅꯦꯁꯦ ꯑꯣ ꯏꯆꯥ ꯅꯤꯡꯊꯧ ꯍꯜꯂꯛꯇꯕꯒꯤ ꯑꯏꯪꯕ ꯃꯔꯛꯁꯤꯗ ꯏꯆꯥ ꯅꯤꯡꯊꯧꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕ ꯊꯣꯛꯆꯔꯛꯂꯝꯂꯤꯕꯅꯤ ꯑꯆꯥ ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯑꯣꯏꯔꯦ ꯐꯩ ꯐꯩ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏꯗ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯀꯕꯣꯛꯂꯩꯒꯤ ꯋꯥꯗꯨꯗ ꯁꯦꯂꯦꯅꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯃꯥ ꯚꯦꯀꯦꯁꯟ ꯃꯅꯨꯡꯁꯤꯗ ꯁꯨꯝ ꯐꯩ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯐꯩ ꯁꯨꯝꯕ ꯄꯥꯎ ꯐꯪꯕꯗꯤ ꯊꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯕꯦꯕꯦ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯥꯏꯅꯤ ꯍꯩꯃꯥ ꯃꯁꯤ ꯀꯌꯥꯗꯨꯅꯍꯦ ꯃꯃꯥꯏꯁꯤ ꯀꯌꯥ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯅꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯆꯠ ꯌꯦꯡꯅꯤꯡꯗꯦ ꯃꯃꯥꯅ ꯆꯩ ꯉꯥꯡꯂꯦꯅ ꯃꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦ ꯗꯤꯛꯁꯟ ꯁꯦꯂꯦꯅꯥꯗꯤ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯅ ꯃꯥꯏ ꯐꯥꯎꯕ ꯅꯨꯡꯈꯠꯄ ꯉꯝꯗ ꯇꯨꯛꯊꯗꯨꯅ ꯂꯩꯔꯤ ꯀꯩꯅꯣꯗ ꯄꯂꯦꯝ ꯅꯆꯥ ꯅꯤꯡꯊꯧ ꯑꯣ ꯄꯨꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯈ꯭ꯔꯒ ꯑꯃꯨꯛ ꯆꯠꯂꯣꯅ ꯇꯥꯜꯂꯤꯁꯤꯕꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯧꯅꯤ ꯀꯩꯅꯣ ꯃꯃꯥ ꯌꯥꯔꯦ ꯅꯈꯣꯏꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯂꯅꯨ ꯑꯩꯅꯦ ꯃꯤ ꯃꯥꯡꯁꯦ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ ꯁꯤꯌꯥꯝ ꯋꯥꯗꯣ ꯍꯦꯅꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗꯤ ꯍꯦꯅꯔꯤ ꯅꯈꯣꯏꯁꯨ ꯆꯪꯅꯕ ꯇꯧꯔꯣ ꯃꯇꯝꯁꯨ ꯊꯦꯡꯂꯤ ꯑꯩꯈꯣꯏꯁꯨ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯑꯣꯖꯥ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯁꯦꯂꯦꯅꯥꯗ ꯅꯣꯛꯃꯤ ꯇꯧ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯌꯥꯝ ꯏꯆꯥ ꯊꯣꯏꯕꯤ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯕꯨꯡꯒ ꯆꯪꯅꯕ ꯇꯧꯔꯣ ꯑꯏꯪꯕꯁꯤꯗ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯑꯃꯨꯛ ꯅꯥꯗꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯗꯅ ꯂꯩꯅꯤ ꯑꯩꯈꯣꯏ ꯕꯕꯥ ꯕꯦꯕꯦ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤꯅꯤꯀꯣ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯁꯤ ꯍꯥꯏꯔꯒ ꯗꯤꯛꯁꯟ ꯃꯆꯤꯟꯗ ꯀꯤꯁ ꯇꯧꯕꯒꯨꯝ ꯑꯦꯛꯇꯤꯡ ꯑꯃꯨꯛ ꯇꯧꯏ ꯃꯇꯥꯡꯗꯨꯗ ꯁꯦꯂꯦꯅꯥ ꯁꯥꯎꯅ ꯃꯤꯠ ꯐꯩꯔꯞ ꯇꯧꯅ ꯌꯦꯡꯉꯤ ꯗꯤꯛꯁꯟꯗ ꯃꯇꯧꯗꯨꯗ ꯗꯤꯛꯁꯟ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯔꯛꯄꯅꯤ ꯀꯕꯣꯛꯂꯩ ꯃꯁꯥꯒꯤ ꯃꯅꯥꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯁꯤꯌꯥꯝꯁꯨ ꯍꯦꯅꯔꯤꯗ ꯒꯨꯗ ꯅꯥꯏꯠ ꯋꯤꯁ ꯇꯧꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯃꯆꯥꯒꯤ ꯀꯨꯝꯍꯩꯗꯨꯗ ꯍꯦꯅꯔꯤ ꯅꯣꯛꯂꯒ ꯇꯣꯝꯕꯤ ꯅꯣꯏ ꯑꯃꯁꯤꯗꯤ ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯜꯂꯦꯗꯅ ꯁꯤꯗꯤ ꯑꯁ ꯗꯍꯦꯟ ꯑꯝꯇ ꯃꯥꯏ ꯋꯥ ꯍꯥꯏꯔꯛꯑꯅꯨ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯉꯁꯥꯏꯗꯒꯤꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯊꯕꯛꯀ ꯇꯧꯐꯝ ꯈꯪꯗꯦ ꯑꯩ ꯃꯥꯗꯤ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯌꯧꯔꯛꯑꯕ ꯑꯣꯏꯔꯦ ꯑꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯉꯟꯇꯥꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤ ꯍꯜꯂꯛꯇ꯭ꯔꯦꯅ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯃꯔꯝ ꯂꯩꯔꯝꯃꯦꯗꯅ ꯑꯩꯅ ꯏꯅꯔꯛꯀꯅꯣ ꯍꯥꯏꯕꯅꯤ ꯑꯁꯦ ꯃꯥꯅ ꯌꯥꯗ꯭ꯔꯤꯅꯤ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏꯗ ꯗꯥꯍꯦꯟ ꯉꯥꯡꯅꯕ ꯋꯥꯔꯁꯨ ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤ ꯐꯥꯎꯗꯤ ꯃꯇꯤꯛ ꯆꯥꯏꯍꯦ ꯇꯣꯝꯕꯤ ꯑꯁ ꯌꯥꯔꯦꯕ ꯗꯥꯍꯦꯟ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯂꯥꯛꯑꯣ ꯑꯝꯇ ꯈꯣꯡꯗꯣ ꯊꯨꯅ ꯊꯥꯡꯉꯣ ꯑꯩꯅꯦ ꯍꯧꯖꯤꯛ ꯀꯣꯛꯁꯤꯗ ꯀꯩꯝꯇ ꯆꯪꯗꯦ ꯍꯧꯖꯤꯛ ꯃꯤꯠꯇ ꯎꯔꯤꯁꯦ ꯐꯃꯨꯡ ꯈꯛꯇꯅꯤ ꯀꯥꯎꯏ ꯏꯆꯦꯈꯣꯏꯗꯣ ꯍꯌꯦꯡ ꯍꯜꯂꯛꯑꯅꯤ ꯍꯥꯏꯔꯛꯄꯅꯤ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯀꯩꯅꯣ ꯑꯗꯨꯛ ꯊꯨꯅ ꯃꯅꯦꯝꯄꯣꯛꯇꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯛꯄꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯕꯥꯏ ꯃꯊꯟꯇꯅ ꯍꯣꯠꯅꯕꯗꯣ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯊꯕꯛ ꯆꯠꯄꯒ ꯑꯍꯜ ꯑꯅꯤꯗꯨꯒ ꯊꯨꯅ ꯂꯥꯛꯇꯕ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦ ꯑꯣ ꯑꯥꯗꯗꯤ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯅꯤ ꯍꯥꯏꯒꯦ ꯍꯌꯦꯡ ꯁꯤꯗꯒꯤ ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯆꯠꯂꯅꯤ ꯍꯥꯏꯕꯅꯤ ꯇꯤꯀꯦꯠꯁꯨ ꯑꯣꯜꯔꯦꯗꯤ ꯕꯨꯛ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯣ ꯑꯗꯣ ꯁꯤꯗꯗꯤ ꯄꯨꯡ ꯀꯌꯥꯗ ꯌꯧꯔꯛꯀꯅꯤ ꯍꯥꯏꯒꯦ ꯀꯅꯥꯅ ꯈꯪꯕꯅꯣꯗ ꯃꯣꯏꯒꯤ ꯋꯥꯔꯤꯕꯨ ꯆꯪꯉꯨ ꯁꯤ ꯊꯦꯡꯉꯦ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯖꯔꯣ ꯍꯌꯦꯡꯁꯨ ꯊꯕꯛ ꯆꯠꯇꯧꯅꯤꯅ ꯍꯣꯏ ꯗꯥꯍꯦꯟ ꯉꯥꯏꯈꯣ ꯅꯪ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕ ꯆꯥꯔꯔꯣꯏꯒꯦ ꯉꯁꯥꯏ ꯗꯥꯖꯣꯟꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯤꯖꯔꯦ ꯑꯗꯨꯒꯤ ꯄꯨꯛ ꯄꯤꯛ ꯊꯜꯂꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯡꯗꯨꯁꯨ ꯕꯥꯔꯣ ꯇꯥꯗꯧꯔꯕꯅꯤꯅ ꯁꯦꯂꯦꯅꯥꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯛ ꯇꯧꯔꯝꯗꯨꯅ
washroom da changlaga kuidabi sasa chaithai iruzaba loibagi asotpa masamdu towel duna taithoklaga dryer amuk tawi phamung hek changbaga mamit usinduna tumthakre Selena thabang mafamda kuina leptun leibagi masadu phajana susok tharabana tumbada masi lengkhichri kana leitaba mafam paklaba lamhang aduda athengba hingi matamduda leimaiduda makhong sangna tingthoktuna angaubigum mathanda phamduna lei nupiyema manakta sangduna yenglubadi mamaidu asangba masamduna pulap khumjinkibana saktamdi uba ngamda khonjeldi tari thamoi kairam misak amagum yangwana sor honduna kaptuna hairibado imagi bema imandi yang wari dako adubu mangki mitmangdagi mikuphada wayadu damak haiduna mangki khaluba uraina kalamada jang hauriba noba pambidugi makhada makutta thauri paiduna kapna leptuna leibado thabak yauna phanektu khaktamak set ayingba maraktuda sangsafam leitabi amagum makutta thauri paribaduda yengna akibagi khonjelda kaptuna lei manak naksinduna misakadu yenge tawbadana tung handuna lapthoktuna chatkiba samlangi marumda lotuna thamkhraba saktam madudi utlakta khongthang adu tapna tung handuna lapthoktuna kapna hairei imagi bema imadi yaw ware dako napagi miyot inaina imadi yaw ware chatumbi imay amna ware nangbu halaklo ka pa imabu lawba laklo aibu sikro haiduna kutta thauri asi sinaraktuna napana yumdagi tanthok piraklene imayamna ware chatumbi